UA Prevention Act 1967 की Section 43A implement तब मरम सादी YFPSR Trong law bi mihat ki matang na asum well fangal luhai na miyam na democratic oiba mong na khongjang sangsilinga ki serar sida Unlawful Activities Prevention Act 1967 ki Section 43A implement tousillakpa si maram sadi haina Youth Forum for Protection of Human Rights ki mekai digi pen na pafungdorakli Forum asigi secretary Satiskan Thadorak Pachiro Lamana Haribana, Langana Satrag Thawasi, legislature Lan Seasonabani, Kulai Paidan Assume well, Pangnabagidama Khongjang Sangshiliba Miambu, criminalized Tona Bohanabani, Wrong Law with Taudoki Matang, Assume well Gidamak Miam, the Lambda Masigi Mapamkia, the Khongjang Kasang Shilabasu, Masi Power Langana Masak Tokpa, Taba Amata Lokat Pangam Davashi Lebuktivani, Asugumba Marashida. Unlawful Activities Prevention Act 1967 की Section 43A impose tousillakpa sina law enforcement agencies sing ahen power pisinduna miyam akitu zungba madi tangdo laita da phibam ama oheli thawong asi hauzik lamdam asida oiriba phibam asida state na miyam da kian khangan bigi thabak sathabani miyam na sangsili khongjang asi state ki mayok sathabanati state na miyam ki punsi amasum lantum nga kadabani haiba fundamental obligations sing adu kaidonungda kaukthuk loidabani Masigi matakta laibas ki citizens sing masagi right ikai kumnana bagidama demand tawbigi haklai maramaduna nauna impose tousillakli ba ek asi athuba matamda handokpiu loinana miyat pasing puthoktuna matik saba serak puthokpiu haidi panba yabadi Manipur Sarkar ki Joint Secretary Home Dr. M. Beto na thokiba order amagi matung ina Unlawful Activities Prevention Act 1967 ki Section 43A ki makhada state policing da ahenba sakti piduna Ere bedigi lusingba singna Manipur mirai bo oiramli West Bengal mikhal BJP ki oina poragani ki bedigi araiba leader makhai satlaga uriba si Manipur su uramgadabani haina Republican Party of India athawali National Secretary Maheswar Thanawjam na phungdokri ngarang khongjom de numit ka mari leinana magna thadorakpa video release amada wapam asimana phungdokibani magna hai Manipur sai ahumlom tholakli irang sida BJP gi leaders maru oina Union Home Minister Prime Minister na Manipur bu tarain adumak lauraga lakli hauju West Bengal tholakliba election di makoi gi party vote pobiyadi haiduna party gi araiba leader khudimak na satlaga numit khuding gi rally satun laidi Masima West Bengal gi mikhal BJP si phibam luna lei haina Bengal gi leiriba party gi leaders sing na pau pi bedigi kum tharakpani aduba Manipur haujuk oiriba phibam asidadi BJP si phibam luna leitaba yamna kanba party ama oina ubadagi ngasi party leaders sing uba phangdaba oigani Manipur gi haujuk oiriba phibam asida BJP Manipur gi oiriba mihut sing asina ground reality asi uba ngamdrabra natragana makoina thokpa tawgani BJP party mapangal yamna kalli haina pawdam badagi oiribra Manipur BJP aduki matik mapangal kallabra haibedo singnaba laklaiki magna hai party asi mapangal kall haibu utpayana lairiba worker sing kari kamdau laribano lambi semba koilas thaba thika tauhanbana singba tauriba sina miyam asibu fadigom leibadawna leiba yagadoribra me ahumdigi haurakliba irang asida miyoi kya hatkhiba amasum tronglao bigi leibak thiba thawdo aduda angang ani bom kapsinduna hatkhiba duga CRPF na kapada misam ahum amasu hatkhiba thawdo adu lambi semliba khara asina mensinma ngamgadra natragana makhoi desu thika piraga tawhangadoribra logi wangbada theory singna satharakliba thabak singda military crackdown tawbagi muhutta lambi semli Thong sari haina lairibasi miyambu kari oin ubno thokliba khudingmaki marik sumba pau to leaders singa dura tamlaga Manipur gi phibam asi khanglaba matungda makhoina Manipur asi lumna ugadabani masi puna maksi ko hanana ba Manipur da lairiba BJP gi thaumi sing losingba sing amat oina punchilaga Manipur gi asingba asumba du khangalu aduga Institute of Medical Sciences Jenims Imphal layeng basiti lanai hospital layeng ba kari da khetnari bano hangning oirakli Mapam asida layeng bada private hospital dagi khetna ba ama hairagati layeng bagi ticket kakpagi fee lupa tara amadi ward sangduna layeng bagi fee lupa yankai isi mangadi masi natana hospital asida ana lenga mari lendana tangai fadana sangba investigation laboratory testing ayamadi mapanda outsource tawduna leibunai institute asida layeng ba lakliba lairabi imungi patient sing sel gi asawa pulum amanali miyoiba maru oina
रेडियोलॉजी डिपार्टमेंट की इंग्लिश मापन इंग्लिश कुनगा माथोइदगी चलाइरखिब सिटी स्कैन मिशन अनिमक यारक्तबदगी था मरी मंगा फान चलाइब ngamdana leidi nongmada patient kunthra nifu gi sangda lemna सिटी स्कैन की खुदोंग साबा पिरमदुंगा सिटी patient amamamda lupa lising ani dagina lising tara phawbala nai lab ta sanunduna layengbar asoba pulumam oinari masigi mathakta breast cancer nabagi sangwang khalakpa marakta medical institute asi मेमोग्राफी टेस्ट की खुदोंग साब लेतबना मेडिकल स्टूडेंट अमसुम पेशेंट अनिमक तो खुदोंग साब मी उनरी लोइनना बोर्ड ममांग एक्सिपमेंट उप नंगनब संगा की सही हुम हेलब ट्रॉमा सेंटर अमद लेगदबा अल्ट्रासाउंड सिटी स्कैन एक्सरे यावना लेफम थोप मसाक मतुम यावदना ममिंग खक्तगी ट्रॉमा सेंटर ओइरी मसिगी सैथिंग हॉस्पिटल असिद लेयंगलिब पेशेंट सिंग फंगली इंस्टीट्यूट असिगी डिपार्टमेंट अयाम लेफम थोप स्टाफ मसिंग सुना लेतबना मंगम साना सलाइब ngamdri मेडिकल इमरजेंसी लाखो मतम स्टाफ सुदबना मरम ओइरगा लेयंग बामदी टेस्टिंग अनिमक त पेनिंग होइथ्री हॉस्पिटल असिदगी लनाई हॉस्पिटल अमसुम लैब सिंगदा रेफर तौबन हेना लेमनाबगुम तौरे लेयंग लाक्लिब पेशेंट पार्टी दन सरकार की हॉस्पिटल अमसुम लनाई हॉस्पिटल अनि पादुना क्वेश्चन चेन हेन अवाब हेले इरामसदा मणिपुर अखनब मियंग संगदुना हेल्प लिंगनी है यूएस की प्रेसिडेंट डोनाल्ड ट्रम्प फोंदोकी हौजु फाव नेतन्याहू की वाफम थाजदुना यूएस की प्रेसिडेंट डोनाल्ड ट्रम्पना मंकीब मंगलान हौजु फाव मंग फाउनब ngamdana लेरी है यूनाइटेड स्टेट ऑफ अमेरिका की हानगी सेक्रेटरी जॉन फॉफ कैरी फोंदोख्री वाशिंगटन द बेस तब न्यूज एजेंसी लौब अखनब इंटरव्यू जॉन फॉफ कैरी वाफम फोंदोखीबनी इंटरव्यू मखा तारदुना है मतम क्या की ममांग इजराइल की प्राइम मिनिस्टर नेतन्याहूना ईरान लांचतदुना लेबा यूएस की खुच्चाबी लेंगा लिंगनब यूएस की हानगी प्रेसिडेंट ओबामा बुश बाइडेन हाइजरखीब लेखी यूएस की हानगी प्रेसिडेंट यनिंगदबा फोंदोखी